Gwaltabi thoudok ki matang da leingak na shemkhiba inquiry committee ki report numit nini ki mamang da lankhatkhre report adu Penningai Oidrabadi independent inquiry chathaba ki tangai phadaba leirakpa haina coordinating committee on Manipur Integrity COCOMI na phongdorakli COCOMI ki IPR subcommittee convener Laikram Jain dana thoudok cherol amana hai matam helaba inquiry ki thabak adu ki fibam khangdok na ba ngarang COCOMI ki miyoi taruk na saba team amana inquiry committee ki members singa News Secretary da Paminatna Wari Sanaki. Maduda Committee Edu member Sing na Phongdorakli Matung Inna Inquiry Report Adu Tha Si Taramari da Lankhatkhre haina Phongdorakli. Hauzik thoudok adugi report governor ki khutta leirabanina thoudok adugi matangda miyamda mayek singna khanghan bagaloin na Mathou taba action lokapam thoi Manipur ki saktam amadi ikai khumnaba ngak bahaibase lebak asigi khwaidigi awangba amadi maruba thodang amani masigi mayokta leirakpa pibam pumnamak miyamna mayok naduna raklibane Maramadana Lebak Sige identity da Singaraki Thoudok Sing Adukimatic Jaba Wild Ama Lebak Miam da Piba Haibase Lenga Asige Soy Patraba Thodang Amani Hainalawi Maramadana report Adukimatung Inna Makhal Amatagi Temsing na Bayawdana Action Lokapiu Karigumba Miam na report Adu Penningai Oidrabadi Haina transparent Oiba independent inquiry Ama Amur Chatabagi Tangai phadaba Lakane Lenga na Hose Gwaltabi Thoudok Madi Lingna Kadi Karamba Action Lokalakadagi Haibase Miam na Kaurang nangai di hengsu cherolas na makatana phongdorakli